My dear students, welcome to my channel. Agangsha Shargi channel sigi class hoina ngarang phabogi class da taruk suba para maram wokpa angangna larikana auraido hariba paraje takpa loikre loina na nainaba question number 1 yumda yopa yumsa kharagi maming piri maming sing asi banan tawduna pa adagi question number 2 mayak sing asi parau question number 3 kakhal manung dagi mayak amamam lawduna wahai mapung phahalaga boida yu loina na wahai pareng sing asi nasana sagi boida sinduna yu hari baje tawgre ko angja aduna ngasi sargi channel jigi class hoina tawgre bajina tare suba para tare suba para adalare atia atab a haiba wahaya malare mit sham makhoi yawbagi matangda lakadoine ko pa pa lai lai mit na til ko atia a nok na wana kolon sum nok a nok un u lere ko stay da palon sum hapsalaga up pa upa atia a hal hu lalon sum hal a hal ashi atia a shi sham inap shi ashi i sing sham inap ngawlon sum sing i sing thau kolon sum thak li lai inap li thak li ano upa ahal ashi i sing thak li makhada mu pire ko makhada pire mek sin yengaji atia atab a un u i sham hariba jinje 영어 마탕다 만나다바 mit atab malare mastayda na hapsana kanda man na mana ba manaba mit atab malare mastayda na hapsana kanda man na mana ba manaba mit ma yak yang yana kolon sum yak ma yak ani atia a ni na ina ni ani til palon sum tap na tap na ba tap na ba manaba ma yak ani tap na ba palon sum plus pa nalon sum plus nan adagi mathangda lailon sum plus lai lal tilon sum plus til ta midlon sum plus mid ka ma adagi kolon sum plus ko kak ana lakadeba kende ko ngja manaba mai ani tapna baje habdu dum masagi khonthok tu buni ko dum khonthok tu dum sa manara kadeba mathang dai yangaji
ꯅꯩꯅꯕ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 1 ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯃꯃꯤꯡ ꯕꯅꯥꯟ ꯕꯣꯏꯗ ꯏꯌꯨ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯉꯥꯡꯖꯥ ꯁꯤꯗꯩꯁꯤꯗꯩꯗ ꯄꯩꯈꯥ ꯀꯩꯅꯣꯁꯤꯗꯩꯗꯗꯤ ꯂꯥꯏꯔꯤꯛꯁꯤꯗꯗꯤ ꯑꯌꯦꯛꯄ ꯂꯥꯏꯒ ꯃꯃꯤꯡꯒ ꯄꯨꯟ ꯄꯨꯟꯅ ꯄꯤꯔꯤ ꯑꯗꯨꯕꯨ ꯍꯌꯦꯡ ꯄꯔꯤꯈ꯭ꯌꯥꯗꯗꯤ ꯑꯣꯡꯂꯤ ꯂꯥꯏ ꯈꯛꯇꯃꯛ ꯄꯤꯔꯝꯒꯅꯤ ꯃꯃꯤꯡ ꯄꯤꯗꯅ ꯍꯪꯉꯛꯀꯅꯤꯀꯣ ꯑꯉꯥꯡꯖꯥ ꯑꯗꯨꯗꯨꯅ ꯃꯨꯟꯅ ꯄꯣꯠꯁꯤꯒ ꯃꯃꯤꯡꯁꯤꯒ ꯈꯪꯒꯗꯕ ꯑꯗꯨꯕꯨ ꯑꯗꯨꯝ ꯐꯤꯜ ꯏꯟ ꯗ ꯕ꯭ꯂꯦꯡꯗ ꯍꯪꯉꯛꯄꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯇꯥꯏꯞ ꯍꯥꯏꯕꯗꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯊꯣꯛꯑꯒ ꯍꯥꯏꯕꯗꯤ ꯑꯣꯞꯁꯟ ꯄꯤꯊꯣꯛꯑꯒ ꯑꯆꯨꯝꯕ ꯈꯟꯕꯗꯣ ꯃꯗꯨꯃꯥꯏꯅ ꯍꯪꯉꯛꯑꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯑꯇꯤꯌꯥ ꯂꯩꯔꯦ ꯅꯣ ꯅꯥ ꯋꯅꯞ ꯅꯣ ꯅꯣ ꯂꯩꯔꯦ ꯀꯣꯛ ꯂꯣꯟꯁꯨꯝ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯅꯣꯛ ꯑꯇꯤꯌꯥ ꯅꯣꯛ ꯅꯥ ꯋꯅꯞ ꯀꯣꯛ ꯂꯣꯟꯁꯨꯝ ꯅꯣꯛ ꯅꯣꯛ ꯃꯊꯪꯗ ꯂꯥꯏ ꯋꯅꯞ ꯂꯣ ꯂꯩꯔꯦ ꯃꯁꯤꯗꯩꯗ ꯉꯧ ꯂꯣꯟꯁꯨꯝ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯂꯣꯡ ꯂꯩꯔꯦ ꯑꯗꯨꯒ ꯎꯞ ꯎꯟ ꯄꯥ ꯂꯣꯟꯁꯨꯝ ꯎꯞ ꯂꯣꯡ ꯎꯞ ꯂꯩꯔꯦ ꯃꯊꯪꯗ ꯃꯌꯦꯛꯁꯤꯡ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 2 ꯃꯌꯦꯛꯁꯤꯡ ꯑꯁꯤ ꯄꯥꯎ ꯍꯥꯏꯕ ꯑꯇꯤꯌꯥ ꯑꯇꯞ ꯂꯩꯔꯦ ꯎꯜ ꯂꯩꯔꯦ ꯁꯝ ꯂꯩꯔꯦ ꯄꯥ ꯄꯥ ꯄꯞ ꯑꯅ ꯄꯥꯔꯛꯀꯗꯣꯏꯕ ꯑꯗꯒꯤ ꯂꯥ ꯂꯜ ꯃꯤꯠ ꯃ ꯑꯗꯒꯤ ꯅꯥ ꯅꯟ ꯇꯤꯜ ꯇ ꯀꯣ ꯀ ꯑꯅ ꯄꯥꯔꯛꯀꯗꯣꯏꯕ ꯒ꯭ꯌꯥꯟ ꯀꯣ ꯀ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯃꯊꯪꯗ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 3ꯗ ꯕꯅꯥꯟ ꯇꯧꯗꯨꯅ ꯄꯥꯎ ꯍꯥꯏꯕꯀꯣ ꯕꯅꯥꯟ ꯇꯧꯔꯒ ꯑꯇꯤꯌꯥ ꯂꯩꯔꯦ ꯊꯥꯞ ꯊꯧ ꯑꯇꯞ ꯄꯥ ꯂꯣꯟꯁꯨꯝ ꯊꯥꯞ ꯑꯊꯥꯞꯄ ꯄꯥ ꯑꯊꯥꯞꯄ ꯃꯊꯪꯗ ꯇꯤꯜ ꯋꯅꯞ ꯇꯣ ꯂꯩꯔꯦ ꯂꯥꯏ ꯂꯣꯟꯁꯨꯝ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯇꯣꯜ ꯂꯩꯔꯦ ꯑꯗꯨꯒ ꯂꯤ ꯂꯥꯏ ꯏꯅꯞ ꯂꯤ ꯇꯣꯜꯂꯤ ꯃꯊꯪꯗ ꯇꯤꯜ ꯋꯅꯞ ꯇꯣ ꯂꯩꯔꯦ ꯃꯤꯠ ꯂꯣꯟꯁꯨꯝ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯇꯣꯝ ꯂꯩꯔꯦ ꯑꯗꯨꯒ ꯃꯩ ꯃꯤꯠ ꯆꯩꯅꯞ ꯃꯩ ꯇꯣꯝꯃꯩ ꯁꯝ ꯑꯇꯞ ꯁꯥ ꯂꯩꯔꯦ ꯅꯥ ꯂꯣꯟꯁꯨꯝ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯁꯥꯟ ꯂꯩꯔꯦ ꯑꯗꯨꯒ ꯅ ꯁꯥꯅ ꯕ ꯂꯩꯔꯦ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯁꯥꯟꯅꯕ ꯂꯩꯔꯦ ꯃꯊꯪꯗ ꯆꯠꯇꯅ ꯆꯤꯜ ꯇꯤꯜ ꯂꯣꯟꯁꯨꯝ ꯆꯠ ꯇꯤꯜ ꯇ ꯆꯠꯇ ꯅ ꯆꯠꯇꯅ ꯃꯊꯪꯗ ꯂꯩꯈꯣꯛꯀꯤ ꯂꯥꯏ ꯆꯩꯅꯞ ꯂꯩ ꯈꯧ ꯋꯅꯞ ꯀꯣꯛ ꯂꯣꯟꯁꯨꯝ ꯈꯣꯛ ꯂꯩꯈꯣꯛꯀꯤ ꯀꯣꯛ ꯏꯅꯞꯀꯤ ꯂꯩꯈꯣꯛꯀꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯖꯥ ꯀꯩꯁꯨ ꯑꯔꯨꯕ ꯑꯣꯏꯗ꯭ꯔꯦꯀꯣ ꯁꯤꯒꯤꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯀꯣ ꯃꯊꯪꯗ 10ꯒ 4ꯁꯨꯕ ꯂꯩꯃꯥꯏ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯂꯥꯛꯀꯗꯣꯏꯁꯤꯅ ꯇꯥꯕ ꯇꯝꯕꯤꯕ ꯀꯣ ꯇꯥꯕ ꯇꯝꯕꯤꯕ ꯁꯟꯖꯦꯟꯍꯥ ꯀꯩꯅ ꯆꯥꯕ ꯅꯍꯥꯟꯈꯩꯅ ꯁꯥꯔꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤ ꯄꯔꯥꯁꯦ ꯇꯥꯛꯑꯒ ꯀꯣꯏꯁꯟ ꯑꯟꯁꯔ ꯄꯤꯕꯅꯤ ꯑꯃꯗꯤ ꯄꯩꯈꯥꯗ ꯍꯪꯉꯛꯀꯗꯕ ꯀꯣꯏꯁꯟꯒꯤ ꯅꯦꯆꯔꯗꯣ ꯁ꯭ꯇꯥꯏꯜꯗꯣ ꯄꯤꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯟꯈꯩ ꯁꯥꯔꯅ ꯇꯥꯛꯄ ꯄꯤꯕꯗꯣ ꯃꯗꯨꯗꯨꯒꯤ ꯋꯥꯅ ꯇꯩꯅꯕꯗ ꯇꯣꯞꯄ ꯄꯔꯥ ꯑꯣꯏꯅꯅꯤꯀꯣ ꯂꯥꯛꯀꯗꯣꯏꯁꯦ ꯑꯉꯥꯡꯁꯥ ꯉꯁꯤꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯇꯥꯕ ꯇꯝꯕꯤꯕ 5ꯁꯨꯕ ꯁꯟꯖꯦꯟꯍꯥ ꯀꯩꯅ ꯆꯥꯕ ꯃꯁꯤꯒꯨꯝꯕꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯉꯥꯡꯁꯥ ꯍꯌꯦꯡ ꯀꯣꯏꯁꯟ ꯑꯟꯁꯔ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯑꯣꯏꯀꯣ ꯁꯤꯒꯨꯝꯕ ꯄꯔꯥꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯣꯏꯁꯟ ꯑꯟꯁꯔ ꯑꯣꯏꯅꯁꯨ ꯌꯥꯎꯔꯛꯑꯣꯏ ꯑꯗꯨꯕꯨ ꯐꯤꯜ ꯏꯟ ꯗ ꯕ꯭ꯂꯦꯡ ꯑꯍꯥꯡꯕ ꯃꯦꯟꯁꯤꯟꯕꯗꯗꯤ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯌꯥꯏ ꯋꯥꯍꯩꯁꯤꯡꯁꯦ ꯕꯅꯥꯟꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ 3 ꯅꯠꯇ꯭ꯔꯒꯅ 4 ꯄꯤꯊꯣꯛꯑꯒ ꯃꯗꯩ ꯑꯆꯨꯝꯕ ꯈꯟꯕꯗꯣ ꯃꯗꯨꯗꯩꯗꯁꯨ ꯑꯗꯨꯝ ꯍꯪꯉꯛꯄ ꯌꯥꯏ ꯑꯗꯨꯅ ꯋꯥꯔꯤꯁꯤꯗꯤ ꯃꯨꯟꯅ ꯇꯥꯔꯣ ꯃꯨꯟꯅ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯍꯪꯉꯛꯄ ꯀꯣꯏꯁꯟ ꯈꯨꯝꯕ ꯉꯝꯒꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡꯁꯥ ꯍꯪꯉꯛꯄ ꯀꯣꯏꯁꯟ ꯈꯨꯝꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯣꯏꯅ ꯍꯌꯦꯡ ꯄꯩꯈꯥꯗ ꯑꯗꯨꯃꯥꯏꯅ ꯍꯪꯉꯕ ꯑꯃ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯣꯔꯦꯜ ꯇꯦꯁꯇ ꯀꯣ ꯑꯣꯔꯦꯜ ꯇꯦꯁꯇ ꯁꯟꯖꯦꯟꯍꯥ ꯀꯩꯅ ꯆꯥꯕ ꯍꯥꯏꯔꯤꯕ ꯄꯔꯥꯗꯣ ꯄꯥꯔꯛꯎ ꯅꯠꯇ꯭ꯔꯒꯅ
ꯑꯗꯨꯃꯥꯏꯅ ꯑꯣꯔꯦꯜ ꯇꯦꯁꯇ ꯍꯪꯉꯛꯄ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯣꯔꯦꯜ ꯇꯦꯁꯁꯨ ꯅꯠꯇꯕꯗ ꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯤ ꯇꯦꯂꯤꯡꯗ ꯀꯣ ꯁꯟꯖꯦꯟꯍ ꯀꯩꯅ ꯆꯥꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤꯗꯣ ꯂꯤꯔꯛꯑꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯩꯗ ꯌꯦꯡꯉꯒ ꯄꯥꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯆꯤꯟꯐꯥꯗ ꯂꯤꯍꯟꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯇꯥꯛꯏꯕ ꯄꯥꯍꯜꯂꯤꯕ ꯑꯩꯈꯣꯏꯅ ꯇꯥꯛꯏꯕ ꯑꯃꯗꯤ ꯄꯥꯍꯜꯂꯤꯕ ꯄꯔꯥꯁꯦ ꯃꯨꯟꯅ ꯇꯥꯏ ꯇꯥꯗꯦ ꯈꯪꯉꯤ ꯈꯪꯗꯦ ꯍꯥꯏꯕꯗꯣ ꯇꯦꯁ ꯇꯧꯕꯒꯤ ꯌꯦꯡꯕ ꯑꯣꯏꯅ ꯇꯧꯕ ꯌꯥꯎꯏ ꯃꯃꯥꯡꯒꯤ ꯀ꯭ꯂꯥꯁꯇꯁꯨ ꯑꯗꯨꯝ ꯇꯧꯏꯀꯣ ꯃꯃꯥꯡꯒꯤꯗꯁꯨ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯌꯦꯡ ꯑꯣꯔꯦꯜ ꯇꯦꯁꯇ ꯍꯥꯏꯕꯗꯤ ꯌꯦꯡꯒ ꯄꯥꯍꯟꯕ ꯅꯠꯇ꯭ꯔꯒꯅ ꯁꯟꯖꯦꯟꯍ ꯀꯩꯅ ꯆꯥꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤꯗꯣ ꯂꯤꯔꯛꯑꯣꯅ ꯑꯗꯨꯃꯥꯏꯅ ꯍꯪꯉꯛꯄꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯗꯤ ꯀꯨꯝꯗꯨꯒꯤ ꯍꯌꯦꯡ ꯄꯩꯈꯥꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯅ ꯍꯌꯦꯡ ꯑꯃꯕꯨ ꯍꯪꯉꯛꯑꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯒꯕꯨ ꯄꯥꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯆꯤꯟꯐꯥꯗꯕꯨ ꯍꯥꯏꯕꯕꯨ ꯑꯣꯏꯔꯁꯨ ꯍꯩꯅꯅꯕꯒꯤ ꯁꯥꯔꯅ ꯍꯥꯏꯔꯛꯏꯁꯦ ꯃꯨꯟ ꯃꯨꯟꯅ ꯇꯥꯔꯁꯤꯀꯣ ꯑꯉꯥꯡꯁꯦ ꯁꯥꯔꯅ ꯍꯥꯏꯔꯛꯏꯁꯦ ꯃꯨꯟ ꯃꯨꯟꯅ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯅꯣꯏ ꯄꯩꯈꯥꯗ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯕ ꯀꯣ ꯑꯣꯔꯦꯜ ꯇꯦꯁꯇ ꯑꯣꯏꯔꯒꯁꯨ ꯍꯥꯏꯕ ꯉꯝꯃꯅꯦꯕ ꯌꯦꯡꯉꯁꯤ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯁꯟꯖꯦꯟꯍ ꯀꯩꯅ ꯆꯥꯕ ꯀꯧꯕ ꯋꯥꯔꯤ ꯑꯃ ꯁꯦꯝꯂꯒ ꯄꯤꯔꯤꯕꯗꯨ ꯈꯔ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅ ꯂꯤꯗꯨꯅ ꯑꯉꯥꯡꯁꯤꯡꯕꯨ ꯇꯥꯍꯜꯂꯒ ꯀꯔꯤꯅꯣ ꯀꯗꯥꯏꯗꯅꯣ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯔꯥꯏꯕ ꯋꯥꯍꯪ ꯍꯪꯗꯨꯅ ꯃꯨꯟꯅ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯒꯅꯤ ꯏꯪꯅ ꯋꯥꯈꯜ ꯇꯧꯅ ꯃꯨꯟꯅ ꯇꯥꯅꯕ ꯄꯥꯎꯇꯥꯛ ꯄꯤꯒꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯦ ꯑꯗꯨꯗꯨꯅ ꯃꯁꯤꯒꯤ ꯄꯔꯥꯁꯦ ꯍꯧꯖꯤꯛ ꯁꯥꯔ ꯋꯥꯔꯤ ꯂꯤꯔꯛꯀꯦ ꯃꯨꯟꯅ ꯇꯥꯔꯣꯀꯣ ꯁꯟꯖꯦꯟꯍ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯟ ꯁꯦꯟꯕ ꯃꯤꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯟꯖꯦꯟꯍ ꯀꯧꯋꯦꯕ ꯃꯔꯨꯑꯣꯏꯅ ꯁꯟ ꯁꯦꯟꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯁꯦꯜꯂꯦꯕꯀꯣ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯁꯦꯟꯕꯅꯤꯅ ꯁꯟ ꯁꯦꯟꯕ ꯃꯤꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯟꯖꯦꯟꯍ ꯀꯧꯋꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯦ ꯁꯟꯖꯦꯟꯍ ꯍꯥꯏꯔꯤꯕ ꯁꯟꯖꯦꯟꯍꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯈꯨꯜꯗꯨꯒꯤ ꯂꯩꯀꯥꯏꯒꯤ ꯑꯆꯧꯕ ꯂꯝꯄꯥꯛ ꯑꯃꯗ ꯂꯝꯗꯨꯒꯤ ꯁꯟꯁꯤꯡꯗꯣ ꯍꯦꯛ ꯃꯥꯅ ꯁꯦꯟꯅꯔꯝꯃꯦꯕ ꯁꯟꯗꯣ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯀꯣ ꯁꯟ ꯃꯄꯨꯁꯤꯡꯗꯨꯅ ꯃꯉꯣꯟꯗ ꯄꯩꯁꯥꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯆꯥꯅ ꯊꯛꯅꯅꯕꯒꯤ ꯌꯦꯟꯖꯥꯡ ꯅꯥꯄꯤꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯐꯧ ꯆꯦꯡꯅꯤ ꯈꯪꯗꯦ ꯍꯦꯛ ꯄꯤꯕꯤꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯥꯛꯄꯁꯤꯅ ꯁꯟꯖꯦꯟꯍꯁꯤꯅ ꯅꯣꯡꯃꯗꯤ ꯃꯥꯅ ꯈꯨꯜꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯗꯩꯗ ꯂꯛꯅꯒꯦ ꯍꯥꯏꯗꯅ ꯃꯥꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗꯩꯗ ꯀꯩ ꯂꯥꯛꯑꯦꯅꯅꯦ ꯂꯥꯎꯔꯝꯃꯦꯕ ꯃꯌꯥꯝꯁꯤꯡꯗꯣ ꯀꯩ ꯀꯔꯥꯏ ꯂꯩꯕ ꯀꯔꯣꯝ ꯆꯦꯟꯈ꯭ꯔꯦꯅ ꯃꯥꯒꯤ ꯆꯥꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯃꯝ ꯂꯣꯏꯅꯃꯛ ꯄꯨꯗꯨꯅ ꯆꯦꯜꯂꯦ ꯑꯗꯣ ꯃꯌꯥꯝꯗꯣ ꯎꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯁꯟꯖꯦꯟꯍꯗꯨꯅꯅꯦ ꯐꯥ ꯅꯣꯛꯁꯜꯂꯦ ꯑꯗꯨꯒ ꯀꯩ ꯂꯥꯛꯁꯨ ꯂꯥꯛꯇꯅ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒꯅ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯁꯥꯎꯅ ꯍꯟꯅꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯃꯨꯛꯁꯨ ꯂꯥꯎꯕꯁꯤꯗꯒꯤꯗꯤ ꯑꯃꯨꯛꯁꯨ ꯉꯁꯥꯏꯒꯤ ꯈꯨꯜꯗꯨꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯁꯤꯡꯁꯦ ꯃꯥꯒꯤ ꯆꯥꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯃꯝ ꯄꯨꯗꯨꯅ ꯀꯩ ꯀꯔꯥꯅꯣꯀꯩ ꯍꯥꯠꯁꯦꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯃꯅꯥꯛꯁꯤꯗꯩꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗꯨꯅ ꯌꯧꯔꯛꯄ ꯃꯇꯝꯗꯨꯗ ꯃꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯐꯥꯒꯤ ꯐꯔꯥꯡ ꯇꯧꯅ ꯃꯥꯅꯗꯤ ꯍꯥꯏꯈꯤꯕ ꯅꯠꯇꯕꯅꯤꯅ ꯃꯥꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯁꯨꯅꯣꯅꯅꯦ ꯃꯌꯥꯝꯗꯨꯅ ꯌꯧꯔꯛꯄ ꯃꯇꯝꯗꯨꯗ ꯃꯥꯅ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒꯅ ꯑꯗꯨꯝ ꯃꯌꯥꯝꯗꯨ ꯑꯗꯨꯝ ꯅꯣꯛꯁꯟꯕ ꯑꯗ ꯅꯣꯛꯁꯟꯕꯗꯒꯤ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯂꯥꯛꯏꯕ ꯃꯤꯁꯤꯡꯗꯣ ꯂꯣꯏ ꯍꯟꯈ꯭ꯔꯦ ꯑꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗꯩꯗ ꯉꯁꯥꯏꯒꯤ
산제나지나 산셀리벨 람박도 되던 까이자 싸우고 한번 톨래 사이 아시앙 까이자 톨라빠 마탐제도 산제나나 까이라는 라우마 탐제도 콜두게 까두게 미진게 따라가지고 아로 톨락들에 앙앙 많아 가노 떠보고 사나바 와부 코네 가다위 라우에게 가다위 살레게 나마자 안보 샀트레 mayam je satam dagi di ma je kai dina dum sar ga dum si gre bu ko masi buni ko sanjana kai na ja ba je aduna para jina wari jina khoida noida piri ba message ti kai no anja karino oida ba wangang ba phatte asum bangangu ba mai da joy woi hai ba ni ko para jina phongti jang anja loare ko anja 마탕대 영어 니판 수바 파라다 나공 나아따 나공 꼬와나 ngô 송공 나공 아이기 나공 이었다 아마 오이다 아마 나공 아이기 나공 이마나 거버수 따이 이빠나 거버수 따이 เสียเชียนะเกาบสูตายรวยนะตายไอกีนากวงนะตายนากวงไอกีนากวงเยียนาอามาวยนาอามาเอาก็ปากจงว่าจ้ะนาตันนากวงนาตันนากวงกววนะนาลเงาลอนซุงกวงนากวงไอกีอัตยาใส่นับไอกีกูอินับกีไอกีนากวงนาตันนากวงกูวันนับงลอนซุมกวงนากวงเยียตายางยานับติลอนซุมเยียติลตาเยียตาอามาอัตยาอามามิมาโวยตาอัตยาวันนับอีโวยดิลตาโวยตาอามาอัตยาอามิมานาตันนากวงนาตันนากวงกูวันนับงลอนซุมกวงนากวงไอกีอัตยาใส่นับไอกีกูอินับกีไอกีนากวงนาตันนากวงกูวันนับงลอนซุมกวงนากวงอิมานะอีมามิอัตมาอิมานาเกาบสูกวกชงนักเกาบาเกาบสูสังนับสูเกาบสูตายติลอัตบีตายอีปานาอีปาตาปาอีปานาอีปานาเกาบสูกวกชงนักเกาบาเกาบสูสังนับสูเกาบสูตายติลอัตบีตายเสียเชียนะสิเลียนับเสียเสียนาเสียเชียนะเกาบสูกวกชงนักเกาบาเกาบสูสังนับสูเกาบสูตายติลอัตบีตายรวยนะหลายวันนับอีรวยนะรวยนะตายไอกีอัตยาใส่นับไอกีกูอินับกีไอกีนากวงนาตัมนากวงวันนับงอลอนซุงกวงนากวงนากวงตายติลอัตบีตายนาตัมนากวงนาตัมนากวงกากววันนับงอลอนซุงกวงนากวงไอกีอัตยาใส่นับไอกีกูอินับกีไอกีนากวงนาตันนากวงกูวันนับเงาลอนซุงกวงนากวงเยียนายางเยียนาติลอนซุมเยียนาเยียนาอามาอัตยาอามิมาโวยนาอัตยาวันนับอีโวยนาโวยนาอามาอัตยาอามิมาอามายันได้ก่อนจ้ะaduna sijo pasalo hayang paikada oral testa hanga kani ko ngangja oral testa hanga kani sijo pasalo gantai ko aduna hayang gyan ta da ba yawra ju noina sinna ba gyan ta da ba yawra ju google meta dum hairo adu data tana minaraji adu masigi paraje haibati nipan suba para nakong hariba paraje 마시지기 빠라제 마탕기 제니얼기 클래스 살 아묵땅가 따키게 아두가 로이나나 나이나버제 거 나이나바 하이브티 고셜 안서제 마시지가 거 분나 나이나라제바 겐타레 고원자 아두나 하우지도 너희
oral testki oina dum simpha phadokpadi yareko angja sije yareko ngasigidi loisalhaji mathanggi class ta mu unarjang angja